मैम सी वीडियो सिदी अखोय बनाउना डबल रोल साबगी वीडियो ने अदुगा सी वीडियो सिदा Maheikol हैबा एप अमबु ऐना मैम दा शेयर तौजगे न खल्लगा सी वीडियो जे सेमजबने हाइरगा तौबुदि नत्ते अदुना सोयबु मैम यावे अदु मैम इतदना तौबनि खल्लगा वीडियो सिबु येंबियो अदुगा साइगी Maheikol हैबा एप सिबु डाउनलोड तौरगा सिजनरगा येंबियो लारिक की मरमदो ओइबा एप नि मणिपुरी मचाना अखोयगी मणिपुर दा लेबे चिलिनाउ हमना साबनि aina khoigi Manipur da su samaina haira ba software engineer adagi di kok layer ba oza myam lei have do spread toning bagi aina si video semja bani myam lana lobi ga nutrition ju zatpiu adagi school karaga oza na ta fusuloin tabiu aduga sigi app si ju oza gumba tuition gi oza gumba school gi oza gumba adugumba app ne Google ga chapmana ba da sina Manipur da khoi Manipur gi syllabus ta CBSE syllabus ta based tawba adugumba app ne myam amtang season na ga yengbiu अदुदी आई वीडियो से हागचरगे मैम ngasi abunau ibani abunau chigi like level chaluge my class 10 thabagi question and answer yauba year wise question answer plug yauba dumgi textbook to thiba chaluge bazar da adudi chalugi Yaram drabo jigida. Yaram deda. Yaram dra. Adi amma gong chau gijigo. Je thong loi lo lam me da. Ya dre ngasi di. Yum hala je. Ko. Oh no, like drabo. Hoi phang tre, Lamphel da loi thi thong loi lo lo. Lamphel da thi du. Akoi che gi me class 10 gi me thi thabagi like adu de thi du jar du. Maheikol bo ebon thomne adu dei yonge. La. kada 실례세 아이나 다운 똑똑네 넌게 가나지 달로 똑비르게 세 아시기 시대 라이 방고네 홀 라이 방 없니네 신앙지용 어디 시야요 반다게 에 시디 클래싱 야우자우드나 야우니네 연게 오네 에 시디 추서 노잠래 아이 강드라 호제도 Ay, pudi puro ko. Ma'am, hojiki video da abnaw na haiba Maheikol haiba app se sise keno ne khoi gi larik ka class 10 amadi 12 adagi di Kona mathang future dadi atopa मैम graduate extra मैम gi loimbak question answer adagi di ozana takpugi video kaika hapakadaba adumba app ne haibe app sibu aina मैम da share tawjaning bajigi maram kharlei ahambada sigi app se akhoi Manipuri macha akhoi Manipuri chili now singna puthokchaba app ne akhoi Manipur gi oina खल्लगा मणिपुरी की छात्र सिंगी खल्लगा पुथोक्चबा एप ने अदुगा अनि सुबदना अखोगी लाप मफम सिंग चिंगी इचिले नाउ सिंग ना याम लाइना हजिकी फोन की सिदा हांगतोगा Maheikol हाइब एप से गूगल प्ले स्टोर दगी थीरगा डाउनलोड तौर मतुंगदा इसाना खंगनिंग बा लारिक की ओइबा सिंगदो हजिकी एप सिदगी लोइमबक थीबा यारबा अदुगा डाउट लेरपो कांदा हजिकी एप सिदा हांगतोगा क्वेश्चन हंगबा याबगी ऑप्शन जु यावबा aina khangniba singdo loimba hangba yaba adumba tuition gi ozagumna koigi mobile pocket ta yauraga adum koi puraga chatpa yaba aina khangingma matamda hangba yaba adugumba app ama koigi Manipuri chil now sing sabirakpa sida aina haraumandana sigi video je semjabani si share tokjabani mayam su hana khangbi da boragadi Google Play da sangaga Maheikol haiba app ase download toroga yengbiu aduga app ase kanai natra kanade habagi feedback tom pibiu aisu seasonaraga yengjage aisu seasonaraga di yengjadri download ti tawre aduga kari yawbo khotpa question sing do paraga di amta aisu yengdri adubu question sing do paraga yengaga aisu feedback pijage adu ozana moi haira bo oza singna takpagi keno su yauri video sing su yauri aduga ai khangning matamda aina ngasai lecture do hanjan tab su yabagi option ju phangba sigumba app se myam tang download tor yengbiu
kanai natra kanati have do me am feedback pibiu aduidi bye bye